Lupa crore listing ama sani sangna paikhat kadaba Imphal Kangsup Tamenglong Haplong Phawbagi lambi semba ngasidagi haunanaba Chief Minister na flag off tangunaba sem sakre. Kurumjari ISTV ki pau miyeng tabiri ba punamagpu taram na oksari haujek kamaru eba pau sandong na pijari. Asian Development Bank ki makada lupa crore listing ama sani sangna paikhat kadaba Imphal Kangsup Tamenglong Haplong ki lambi semanaba ngasi Chief Minister Orkam Ibobina flag off tangunaba sem sakre. Flag off tangunabagi tharam asi Kangsup ta pangthoknaba mari reinaba singna ngarang dig hauna sem sarakhibani. Ngasigi tharam asida Works Minister Dr. K.S. Ratan Kumar yauna local MLA amadi PWD ki makok thongba official kayasu saruk yagadori. Lambi asi joint venture oina Hindustan Construction Company Limited amadi Ventures Construction Company Limited na paikhat kadabani. Ano lambi asina semba loirakpada kilometer sa manipu ka nipan sangba Imphal dagi khongsang phawraga Tamenglong yawba haujik satnariba lambi asidagi kilometer nifu ka manga tensil halagani haina panaribani. Lambi phattabadagi miyamna chathok sasin tawbada khudung sadaba kaya mayok narakpadagi ISTV News na thizinbada ayang pali lambi dagi mamang pangna Durdasan Kendra Imphal Phawbagi satliba lambi amadi makhata na porongpat lambi phawba chatchigadaba hairiba lambi asi ajuki matik phibam phatre. Jennings Phawduna satlamba lambi thingkibadagi hairiba lambi asi miyamna yamna maru oina satnariba lambi amani. Lambi asida port hole kaya leiba amadi nong suba matamdana ising thumjin khibadagi awaba khudung sadaba kaya mayok nari. Ngasi phawba lambi asi mari leinaba department na yengsin bidri. Amaromda porongpat crossing digi to phawba satpagi lambi gi makha thangba Modern College mayada lambi ki nakalda fataba polam kaya langthokpham oibedagi namthiba manam kaya lakpana college asige mahairu singna campus ta leiba phawba ngamdre mari lainaba singna fata hauti langthokpham mafam asishu yengsin bidanaba mahairu singna puning singsilakne. Imphal iske manungsan leiba Sawambung Water Supply Scheme ki makhada Sangom Sang Youth Club ki lampak mayaida sajillaga sijinnadana thamlakleba reservoir asi lampak asida leikai ki yausang kumai ka mari leinana yausang sports tawgadaba leibana tha asige tara inthoi phawbagi manungda mari leinaba authority na lokthok piu haina Sangom Sang Youth Club ki secretary na thadrokpa charol amana hairi. Paugi maraktana break amatang lominasi. India ki ahanba National Awardee Government of India na piba Silver Dew. Makhal suna lejare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupamarol Loktak Industry, Industrial State Takiel da contact tobiu. Manipuri ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Delightful cupcakes with creamy vanilla filling from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anabasing nasu sizinnaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga layingba budi najingai da saksal hobana hena fai.
Classic Hospitality Training Institute tha taru ke oiba special job oriented course ama haujaragani hariba course asi tha ahum theory ni amadi internship tha ahum ni courses singa dudi level 1 certificate in front office operations food and beverage service operations amadi housekeeping operation ni Mars ke tang tare tagi class haujaragani hena akupa marol ki dama Classic Hospitality Training Institute Babina Diagnostic Building 3rd floor Rims Road contact of you Break ke matungda taramna oksari Makataba pau kharaga pizari. Ngarang ahing atheng mada kanghodana saglakpa maina lupa crore ama henbagi polam sing tumna sakre. Thodok asi Imphal East to Moirang Kampu Khewa Bazar da leiba Laurembam Dhiren koba miyoi amana dukan bhara sandokpa yumni. Punna dukan ahum tumna sakre. Dukan sing adudi grocery, sound system amasung mobile research card yuanba dukan sing ni. May sakpa aduda dukan manung da leiba sound system gi anoba polam sing tumna may sak hibatana tanaw jeep ani vent ama Honda Activa ama kinetic Honda yauna may na tumna sakre fire service ki kangbu laktuna hena amang ata thokadabadagi kan mangam hauki imung manung ge miyoy amana phongdoropada may sakpa aduda mang takarba polam sing adu punna lupa crore ama henbagi polam oigini haiki Ramukta yumji tuna mathak po yong na salak pa yi ang eba dumde adu sumai ising bati naman lakhat chak pa adu da si yorom ma bane adai da ne ba kun gyan mang adu mi su ram nei ta ba timing pung ama hai re adu fire brigade se hek chak pa ju da ne phoi phone to si adu moi ma jaga hanga phoi hai re hai ba yorok pa da di khar thieng re ba du moi ju thina bani khangde mai taw ro gra ka no tang moi ju kan stai ba thieng yo moi ni yor kan da chak pa di loi re अखोइने सुम कंजरिबा जगह युंगी जगह से सि खथन क वाइसन दबै वादुने बा दुगा मोइने लागा अदुदा मोइना इसिंग दो कापान केनो Lupa crore lising ama sani sangna paikhet kadaba Imphal Kangsu Tamenglong Haplong phawbagi lambi semba ngasidagi haunana ba chief minister na flag off dongona ba sem sakre miyeng tabiri ba punamakpu amukka hana khurumjari